ꯃꯦꯊ꯭ꯌꯨ ꯄꯟꯗꯨꯞ 15ꯒꯤ ꯄꯗ 1ꯗꯒꯤꯅ 38 ꯐꯥꯎꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯒ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤ. ꯃꯇꯝ ꯑꯗꯨꯗ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯁꯨꯡ ꯐꯔꯤꯁꯤꯁꯤꯡꯅ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯖꯤꯁꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯆꯠꯅꯔꯛꯂꯤꯕ ꯑꯁꯤ ꯊꯨꯒꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯜ ꯆꯥꯕ ꯃꯇꯝꯗ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯦ." ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯈꯣꯏꯗ ꯈꯨꯝꯈꯤ, "ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯊꯨꯒꯥꯏꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯌꯥꯊꯪ ꯄꯤꯗꯨꯅ ꯍꯥꯏ, ꯅꯍꯥꯛꯀꯤ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ ꯑꯃꯁꯨꯡ ꯅꯃꯥ ꯅꯄꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯗ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯒꯗꯕ ꯈꯨꯗꯣꯜ ꯑꯗꯨ ꯏꯁꯣꯔꯗ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯅ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪꯕꯨ ꯅꯈꯣꯏꯒꯤ ꯆꯠꯅꯕꯤꯅ ꯀꯥꯟꯅꯍꯟꯗ꯭ꯔꯦ꯫ ꯑꯐ ꯁꯥꯁꯤꯟꯅꯕꯁꯥ, ꯌꯦꯁꯥꯌꯥꯅ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯆꯨꯝꯅ ꯋꯥ ꯇꯛꯊꯣꯛꯈꯤ, ꯃꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯅ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯤ, ꯃꯈꯣꯏꯒꯤ ꯆꯤꯟꯕꯥꯟꯅ ꯑꯩꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯂꯩ꯫ ꯃꯤꯑꯣꯏꯕꯒꯤ ꯌꯥꯊꯪꯁꯤꯡꯕꯨ ꯁꯥꯁꯇ꯭ꯔꯒꯤ ꯇꯝꯕꯤꯕꯁꯤꯡꯒꯨꯝꯅ ꯇꯝꯕꯤꯗꯨꯅ ꯃꯈꯣꯏꯅ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯈꯨꯔꯨꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯤꯌꯥꯝ ꯑꯗꯨ ꯀꯧꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏ, ꯇꯥꯎ ꯑꯃꯁꯨꯡ ꯈꯪꯉꯨ, ꯆꯤꯟꯗ ꯆꯪꯈꯤꯕ ꯑꯗꯨꯅ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯃꯗꯨꯗ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯐꯔꯤꯁꯤꯁꯤꯡꯅ ꯋꯥꯁꯤꯡ ꯇꯥꯕꯗ ꯈꯨꯗꯤ ꯊꯤꯔꯦ ꯍꯥꯏꯕ ꯅꯍꯥꯛꯅ ꯈꯪꯕꯤꯗ꯭ꯔꯥ? ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯑꯩꯒꯤ ꯁꯔꯒꯒꯤ ꯏꯄꯥꯅ ꯊꯥꯈꯤꯗꯕ ꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯃꯔꯨ ꯐꯨꯛꯇꯠꯀꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯁꯅꯨ, ꯃꯈꯣꯏ ꯃꯤꯇꯥꯡꯕꯁꯤꯡꯕꯨ ꯆꯤꯡꯕꯤꯕ ꯃꯤꯇꯥꯡꯕꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯃꯤꯇꯥꯡꯕꯅ ꯃꯤꯇꯥꯡꯕꯕꯨ ꯂꯝꯖꯤꯡꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯣꯝꯗ ꯇꯥꯒꯅꯤ꯫ ꯑꯗꯨꯒ ꯄꯤꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯖꯈꯤ, ꯄꯥꯟꯗꯝ ꯑꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯌꯨ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯍꯥꯏ, ꯅꯈꯣꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ? ꯆꯤꯟꯗ ꯆꯪꯈꯤꯕ ꯈꯨꯗꯤꯡ ꯆꯈꯥꯎꯗ ꯆꯪꯈ꯭ꯔꯒ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯑꯗꯨꯕꯨ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯈꯨꯗꯤꯡ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄꯅꯤ, ꯃꯗꯨꯅ ꯃꯤ ꯑꯗꯨꯕꯨ ꯃꯥꯡꯍꯜꯂꯤ꯫ ꯃꯔꯝꯗꯤ ꯐꯠꯇꯕ ꯋꯥꯈꯜ, ꯃꯤꯍꯥꯠꯄ, ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯟꯅꯕ, ꯂꯝꯆꯠ ナꯏꯗꯕ, ꯍꯨꯔꯥꯟꯕ, ꯑꯔꯥꯟꯕ ꯁꯥꯈꯤ ꯄꯤꯕ ꯑꯃꯁꯨꯡ ꯊꯤꯅ ꯉꯥꯡꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯤꯕꯨ ꯃꯥꯡꯍꯜꯂꯤ, ꯑꯗꯨꯕꯨ ꯈꯨꯠ ꯍꯥꯝꯗꯣꯛꯇꯅ ꯆꯥꯕꯅ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯦ꯫ ꯀꯅꯥꯟꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯥꯖꯕ꯫ ꯑꯗꯨꯗꯒꯤ ꯖꯤꯁꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯇꯨꯔ ꯑꯃꯁꯨꯡ ꯁꯤꯗꯣꯟꯒꯤ ꯂꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯉꯨ, ꯂꯝ ꯑꯗꯨꯗꯒꯤ ꯀꯅꯥꯟꯒꯤ ꯅꯨꯄꯤ ꯑꯃꯅ ꯂꯥꯛꯂꯒ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯏꯕꯨꯡꯉꯣ, ꯗꯦꯕꯤꯗꯀꯤ ꯃꯆꯥꯅꯤꯄꯥ, ꯑꯩꯕꯨ ꯆꯥꯟꯕꯤꯌꯨ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯕꯨꯠ ꯆꯪꯗꯨꯅ ꯁꯥꯊꯤꯅ ꯑꯣꯠꯂꯦ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯈꯨꯝꯈꯤꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯕꯣꯛꯁꯤꯡꯅ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯈ꯭ꯔꯣ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯂꯥꯎꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯑꯩꯕꯨ ꯏꯖꯔꯦꯜꯒꯤ ꯏꯃꯨꯡꯒꯤ ꯃꯥꯡꯈ꯭ꯔꯕ ꯌꯥꯎꯁꯤꯡꯗꯇ ꯊꯥꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯍꯥꯏꯖꯔꯛꯏ, ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯨꯝꯈꯤ, ꯑꯉꯥꯡꯁꯤꯡꯒꯤ ꯇꯜ ꯑꯗꯨ ꯂꯧꯗꯨꯅ ꯍꯨꯏꯁꯤꯡꯗ ꯂꯪꯁꯤꯟꯕ ꯆꯨꯝꯗꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯏꯕꯨꯡꯉꯣ, ꯍꯨꯏꯁꯤꯡ ꯐꯥꯎꯕꯅꯁꯨ ꯃꯄꯨꯒꯤ ꯇꯦꯕꯜꯗꯒꯤ ꯇꯥꯔꯛꯄ ꯇꯟꯆꯦꯠꯁꯤꯡ ꯑꯗꯨ ꯆꯥꯏ꯫ ꯃꯗꯨꯗ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯍꯦ ꯅꯨꯄꯤ, ꯅꯍꯥꯛꯀꯤ ꯊꯥꯖꯕ ꯆꯦꯠꯂꯤ, ꯅꯍꯥꯛꯅ ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯅ ꯅꯉꯣꯟꯗ ꯑꯣꯏꯁꯅꯨ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯄꯨꯡꯖꯥ ꯑꯗꯨꯃꯛꯇꯗ ꯐꯈꯤ꯫ ꯃꯤꯌꯥꯝꯕꯨ ꯐꯍꯟꯕꯤꯕ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯒꯂꯤꯜꯒꯤ ꯄꯥꯠ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯤꯡꯊꯛꯇ ꯀꯥꯈꯠꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯆꯧꯕ ꯃꯤꯌꯥꯝ ꯑꯃꯅ ꯃꯈꯣꯡ ꯇꯦꯛꯄ, ꯃꯃꯤꯠ ꯇꯥꯡꯕ,
makhong soiba, maron thoktaba amasung atopa makhoi mahakki manakta puraklami. Aduga makhoina Jisugi makhong mayada makhoibu phamhalle, aduga mahakna makhoibu phahanbirami. Maduda maron thoktabasingna wa ngangba, makhong soirabasingna phaba, makhong tekpasingna chatpa amasung mamit tangbasingna ubada miyam aduna ingak ngakladuna Israelgi isorbu thagatcharami. Mi 10,000 pizaba. Adudagi Jisuna mahaki sebok singbu manakta kauduna haiki, aina miyam asibu nungsiba pokle, maramdi makhoi asi aiga numit humni loinaragli amasung chanaba karisu leite. Aduga aina makhoibu chara helhanduna thadokningde, natrabadi makhoi lambida wanthaba yai. Maduda sebok singna mangonda haiki, achauba miyam asi pizaba uknaba lamhang asida aikoina kadaidagi tal phangani. Aduga Jisuna makhoida haiki, nakhoigi tal kaya leibage? Maduda makhoina khumki tal 8 amasung apikpa nga khara lei. Aduga mahakna miyam adu leipakta phamthanaba yathang pire. Mahakna tal 8 amasung nga sing adu laukhatle, aduga mahakna isorbu thagatchaduna madu setlaga sebok singda pire, aduga sebok singna madu miyamda pire. Aduga makhoi pumnamak chaduna mapuk thalle, aduga lemhauba machet makai sing adu makhoina khomjinbada achauba thumok 8 thanki. Maduda nupi angang thadana chakhiba makhoi adu 9,000 ni. Aduga mahakna miyam adu thadokraga hi tongduna Magdalagi lamda lenglakle. Matthew Pandub 13 pada amadagina 19 phawba. Pharisisingna khudam niba. Pharisising amasung Sadukisingna mahaki manakta chatuna mahakpu chang yengba oina sargadagi khudam ama makhoina utpinaba mangonda hangjaki. Adubu mahakna makhoida haiki, numidang wai oirakpada nakhoina hai, nong singgi phibam phai maramdi atya asi ngangi. Aduga ayukta nakhoina hai, ngasi nong chinggi phibam pharoi maramdi atya asi ngangi amasung nong mangi. Aphasa sinabasa nakhoina atya asi karamna yengadagi haiba khangi, adubu nakhoina matamgi khudam singdi khangba ngamde. Fattaba amasung nupa nupi lanaba mirona khudam thi, adubu watak thokpa Jonagi khudam nattana atopa khudam piraroi. Aduga mahakna makhoibu thadoklaga chatkhre. Aduga mahaki sebok singna pat wangma lanthoklabada makhoina tal purakpa kauramle. Adudagi Jisuna makhoida hairai, Pharisi sing amasung Saduki singgi hamai adu cheksillu amasung mit na singu. Aduga makhoi maselgi marakta wa tanaduna hairai, mahakna hairibasi aikoi tal amata puraktabagi maramnani. Adubu Jisuna madu khangladuna makhoida haiki, he thazaba watpasa, nakhoi tal amata purakte haiduna nakhoi nasel wa khanariba karigino. Mi 5,000 gidamak tal 5 aduga thumok kaya khungatkibage haiba nakhoi hauzik phawba khangdribra natraga ningsingdribra. Natraga mi 4,000 gidamak tal 8 aduga thumok kaya nakhoina khungatkibage. Aina nakhoida talgi maramda haiba natte, haiba nakhoina karamna khangdribano. Adubu Pharisi sing amasung Saduki singgi hamai adu chekshillo. Maduda mahakna makhoida talgi hamai adu cheksinnaba haiba natte, adubu Pharisi sing amasung Saduki singgi tambiba adudagi cheksinnaba haibani haiban makhoina khanglammi. Peterna Kristani haiba. Jisuna Kaisaria Philippi da thunglabada mahakna sebok singda hangduna hairai, mi singna migi machanipa ai asi kanani haibage. Makhoina khumki mi khara na hai nahakti baptize tawbiba Johani, atopa mi khara na hai Elijah ni, aduga atopa khara na hai Jeremiah ni natraga watak thokpa mi singdagi amani.
Mahakna makoida haiki adubu nakoinadi aibu kanani haibage. Simon Peter na kumki, nahakti ahingba Ishorgi machanipa Krista aduni. Jisuna mangonda kumki, Simon Barjona nahak yaifabani. Maramdi itong yawba miyoybana masi nangonda phongdokpiba nate adubu sargada layba aigi ipanani. Ainasu nangonda hairi madudi nahakti Peterni. Nungzaw asigi mathakta aina aigi singlup sagatkani aduga kamnung laybaki thongna adubu ngamloy. Aina nangonda sarga laybaki so singpigani nahakna malemda punba adu aina sargada pungani. Nahakna malemda thadokpa adu aina sargada thadokani. Adudagi Jisu asi Krista aduni haiba mi kana amattada makoina haidanaba mahakna sebok singda yathang piki. Jisuna sigadaba phongdokpa. Matam adudagi Jisuna mahaki sebok singda hiram sing asi khanghanba hauki madudi mahakna Jerusalemda soidana chatkani aduga mahakna ahal laman sing athoiba purohit sing amasung wayel yathangi oza singdagi awaba kaya khangani aduga makoina mahakpu hatkani amasung mahakpu humni suba numita hingathangani. Adudagi Peterna mahakpu tongana puthoklaga chaiba hauduna hairei. He ibungo, madu nangondagi thapna laisano. Madu nangonda kaidongaidasu thoktasano. Adubu mahakna laithoktuna Peterda haiki, Satan, aigi tunglomda chatkro. Nahak aigidamak khudi thifam oire. Maramdi nahakna Ishorgi oiba maramda khande adubu migi oiba maramda khalli. Sebok oibagi mahai. Adudagi Jisuna mahaki sebok singda haiki. Kanagumbana aigi itung ininglabadi mahak masabu yazadasanu mahakna masagi cross laukhatuna itung insano. Kanagumbana mathawai kanjaninglabadi madu mangani. Adubo aigi maramgidamak mathawai thaba mi aduna madu phangjagani. Maramdi mi amana taibangpan apumba phangjaraga mahaki mathawai manglabadi mangonda kari tongzabage. Natraga mi amana mahaki mathawaiga kariga onagadage. Maramdi migi machanipa aduna mapagi matik manganda mahaki dut singa loinana lenglakani. Aduga mahakna mi khudingna mana tawkhiba thabakki matung inna mana pigani. Tasengnamak aina nakhoida hairi mafam asida lepliba mi kharadi migi machanipa aduna mahaki ningthau laipakta lenglakpa udriba phawba sibagi mahau tangloi.